Mà thua thì lúc mình ngã pi được lúc mình ra sò lúc mình ra em xin đi qua xe ngàn thua rồi chứ thằng cái bố đi anh ấy vợ lòng tự thua cái đó xin anh ấy thằng cái bông ngâm rèn kì ya đó ấy có sao là cái gì thằng cái bố đi anh ấy nó thua có phóng mình đâu ấy brothers you know quạt pi rồi thank you Hello guys, good morning. Ngasi je ko yam nungai ba yarangi mela no bom de leire lupa lising ani gi mela ne lising ani mela je buki no unai maning zeida mayam je mak lottery loko to ri ai sel number 4 tare ma'am ai am ba hiba ma ang thang na re ha ta mà xem cô có lời đi xem cô tiền này thôi còn vẹt hoàn thấu lên thế rồi sao không gì đâu hao thôi 싫어. 소량아 소증인 왜 내이들 시대. 또 나비 제시 레신 거 보야는 나비 뭐 돈이 더 더. 1 2 3. grass ka nung ka khar ko khla shela uki je mi kunga lipan fa masin am to sims Sina kam siang tu deh, am kuda kimi ni tu kan. Kita bimsaran ti lagi tu. Napi mo tuan dan. Dah kam now. Ngakai sorry nang rasto. Kilometer helan ya dah khojai mat dek pikhi an fish ani shu fish la nang ya. Ai na video nam le re do chalo video nam mo phadre. Kai jal cha ge. Ai ki talo ge. Nangi green. Hore nong thil la perk. Dah kami now green lower saffron. Sayom nasi di ngaje thura singin maje berane na pi jam sang le ne. Sini second case, first case tungan bi le na tungan bi. Second case grass kilo muki grass antok sele second case. Dukte. Sia sida jong kap. Yo. Ching. Oi. Thằng lấy áo tiền. Áo. Xây ra như sụp ra khắp hầu. Ôm được sụp thì áo được. Tất kể. Ô. Đi ori là ngom phú sao vậy? Ô, lăng chín lên. Lăng chín ra cái, làm sao? Sao mà cột tất bây giờ này giờ sắt lага. Sao đi lắm mà sao?
ꯂꯥꯡꯒꯣꯡ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯅꯪꯗꯣ ꯍꯣꯏ ꯂꯪꯁꯨ ꯁꯥꯡ ꯌꯥꯎꯈ꯭ꯔꯦ ꯈꯔ ꯀꯣꯜꯂꯛꯀꯅꯤ ꯁꯣꯝ ꯆꯤꯡꯖꯪꯈꯤꯕꯤ ꯉꯥꯗꯣ ꯂꯩꯔꯦ ꯊꯨ ꯊꯨ ꯆꯠꯂꯝꯃꯦꯅ ꯑꯁꯤ ꯑꯣꯏꯅ ꯈꯨꯇꯥꯟ ꯊꯥꯅ ꯐꯥꯗꯤ ꯌꯥꯜꯂ ꯒ꯭ꯔꯥꯁꯅꯤ ꯁꯤꯗꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯆꯥꯎꯈꯠꯂꯦ ꯆꯥ ꯃꯀꯣꯛꯀ ꯊꯥꯡꯒꯠꯂꯦ ꯌꯥꯔꯅꯤꯕ ꯁꯤꯡ ꯌꯥꯎꯔꯦ ꯇꯨꯡꯍꯟꯕꯤ ꯇꯧꯔꯛꯑꯦ ꯁꯤꯗꯤ ꯇꯨꯡꯍꯟꯕꯤꯅꯤ ꯁꯤꯀꯣ ꯇꯨꯡꯍꯟꯕꯤ ꯑꯣꯏꯅ ꯇꯧ ꯂꯩ ꯍꯥꯏꯗ꯭ꯔꯦ ꯑꯩꯅ ꯑꯩ ꯃꯄꯥꯟ ꯇꯨꯡꯍꯟꯕꯤ ꯐꯖꯔꯦ ꯁꯤꯃ ꯁꯤꯒꯤ ꯇꯨꯡꯍꯟꯕꯤꯁꯤꯃꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯆꯥꯎꯔꯦ ꯁꯤꯃꯗꯤ ꯁꯤ ꯃꯦꯆꯤꯟꯁꯤ ꯕꯦꯔꯥ ꯇꯧꯋꯦ ꯆꯟꯕꯗ ꯆꯪꯉꯣꯏ ꯒ꯭ꯔꯥꯁ ꯑꯃꯒ ꯐꯥꯔꯦ ꯀꯤꯂꯣ ꯒ꯭ꯔꯥꯁ ꯉꯥꯛꯇꯅꯤꯗ ꯒ꯭ꯔꯥꯁ ꯑꯅꯤꯗꯤ ꯁꯨꯔꯦ ꯇꯨꯡꯍꯟꯕꯤꯒꯤ ꯊꯕꯛꯅꯤꯅꯦ ꯁꯤꯗꯤ ꯒ꯭ꯔꯥꯁ ꯑꯃꯒ ꯐꯥꯔꯦ ꯒ꯭ꯔꯥꯁ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯀꯤꯂꯣ ꯈꯤꯇꯪ ꯍꯦꯟꯇꯛꯀꯤ ꯉꯥꯅꯤ ꯁꯤꯁꯦ ꯌꯦꯡꯁꯦ ꯂꯧꯊꯣꯛꯄꯒꯤ ꯀꯤꯂꯣ ꯈꯤꯇꯪ ꯍꯦꯟꯇꯛꯀꯤ ꯉꯥ ꯍꯦꯟꯇꯛ ꯍꯩ ꯉꯥꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯤꯒꯤ ꯂꯧꯕꯨꯛꯁꯤꯗ ꯌꯣꯛꯐꯝ ꯂꯩꯇꯕ ꯍꯥꯞꯆꯠꯂꯒꯦ ꯌꯥꯗ꯭ꯔꯕꯣ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯕꯣ ꯁꯨꯝꯕ ꯒ꯭ꯔꯥꯁꯀꯤ ꯁꯥꯏꯖꯁꯦ ꯉꯥꯛꯇ ꯐꯥꯅꯔꯦꯅꯦ ꯑꯌꯥꯝꯕꯩꯁꯨ ꯐꯥꯔꯦ ꯑꯩꯁꯨ ꯑꯃ ꯇꯠꯈꯤꯕ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯐꯥꯔꯦ ꯁꯥꯏꯖꯇꯤ ꯆꯞ ꯃꯥꯟꯅꯩꯌꯦ ꯉꯥꯁꯦ ꯍꯣꯏ ꯇꯧꯔꯦ ꯌꯥꯝ ꯑꯃ ꯐꯥꯔꯦ ꯇꯧꯔ ꯅꯩꯁꯜꯂꯣ ꯌꯥꯝꯕꯩꯅ ꯑꯔꯨꯞꯄꯤꯗ ꯆꯥꯛꯄ ꯃꯥꯜꯂꯦ ꯇꯥꯍꯟꯕꯗ ꯁꯤ ꯄꯥꯏꯔꯨꯕ꯭ꯔꯥ ꯌꯥꯔꯕꯣ ꯈꯤꯇꯪ ꯉꯥꯏ ꯌꯥꯔꯅꯤ ꯐꯖꯔꯦ ꯍꯣꯏ ꯑꯥ ꯌꯧꯕ ꯌꯣꯠꯈ꯭ꯔꯦ ꯑꯗꯨꯅ ꯐꯔꯦ ꯌꯥꯝ ꯐꯥꯖꯤꯜꯂꯣ ꯌꯥꯝ ꯅꯩ ꯁꯨꯔꯁꯤ ꯗꯥ ꯀꯃꯤꯅꯥꯎꯁꯨ ꯗꯃꯥ ꯐꯥꯈ꯭ꯔꯕꯅꯤ ꯃꯥꯗꯤ ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯊꯥꯏꯅ ꯅꯝꯕꯣꯟꯗ ꯅꯩꯈꯤꯕ ꯑꯍꯟꯗꯨꯅꯤ ꯌꯥꯝ ꯅꯣꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯗꯅ ꯐꯖꯅ ꯅꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ
ꯑꯃꯨꯛ ꯇꯥꯏ ꯑꯃꯨꯛ ꯍꯥꯡꯉꯤ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯐꯝꯁꯦ ꯍꯥꯟꯅ ꯃꯅꯤꯡꯗ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯉꯥ ꯐꯥꯍꯟꯗꯦ ꯍꯥꯏꯕꯗꯩ ꯁꯤꯁꯨ ꯅꯣꯏ ꯆꯣꯞꯅꯤꯡꯕ ꯑꯃ ꯆꯣꯞꯄꯣ ꯍꯥꯏꯕꯗ ꯁꯤꯗ ꯑꯣꯏꯅ ꯆꯣꯞꯄꯦ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯗ ꯑꯗꯣ ꯒ꯭ꯔꯥꯁ ꯈꯔꯗꯤ ꯐꯥꯔꯦ ꯃꯌꯥꯝꯗꯣ ꯎꯍꯧꯗ꯭ꯔꯦ ꯃꯦꯂꯥ ꯃꯐꯝꯗ ꯂꯩꯔꯤꯍꯦ ꯑꯩꯈꯣꯏꯗꯤ ꯇꯨ ꯆꯥꯎꯔꯦ ꯆꯥꯎꯔꯦ ꯁꯤꯗꯤ ꯑꯁ ꯆꯥꯎꯔꯦ ꯁꯤꯗꯤ ꯍꯥ ꯍꯣꯏ ꯁꯤ ꯑꯝꯇ ꯌꯦꯡꯉꯤꯒꯦ ꯁꯤꯗꯤ ꯀꯦꯖꯤ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯅꯤ ꯑꯅꯤꯕꯨ ꯍꯦꯜꯂꯅꯤꯗ ꯁꯤꯗꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯃ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯕꯩ ꯇꯨꯡꯗ ꯌꯥꯔꯦ ꯁꯤ ꯇꯣꯟꯗꯣꯟꯒꯤꯅꯦ ꯇꯣꯟꯗꯣꯟꯒꯤ ꯇꯣꯟꯗꯣꯟꯗ ꯒꯤꯐ ꯇꯧꯗꯣꯏꯅꯦ ꯑꯍꯥꯟꯕꯩꯁꯦ ꯑꯣꯂꯦꯟꯒꯤ ꯑꯃꯒ ꯄꯧꯔꯦ ꯑꯃ ꯊꯨꯈ꯭ꯔꯦ ꯑꯃꯒ ꯊꯨꯈ꯭ꯔꯦ ꯀꯦꯖꯤ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯁꯤꯅ ꯑꯅꯤꯁꯨꯕ ꯎꯔꯦ ꯑꯅꯤꯁꯨꯕ ꯗꯥꯎ ꯑꯃꯒ ꯇꯧꯔꯦ ꯇꯧꯔꯦ ꯀꯦꯖꯤ ꯆꯥꯡ ꯉꯥꯛꯇꯅꯤ ꯂꯩꯁꯦ ꯑꯩ ꯂꯥꯛꯄꯗꯒꯤ ꯑꯍꯨꯝꯗꯤ ꯁꯨꯔꯦ ꯍꯥꯏꯁꯦ ꯃꯃꯥꯡꯒꯤ ꯌꯥꯔꯟꯒꯤꯗꯣ ꯍꯧꯖꯤꯛꯀꯤ ꯅꯣꯏꯅ ꯑꯍꯥꯟꯕ ꯆꯪꯉꯨꯕꯗꯣ ꯑꯗꯨ ꯆꯣꯞꯄꯦꯕ ꯑꯗꯨꯗꯤ ꯔꯧ ꯃꯤꯔꯒꯅꯤ ꯈꯣꯏꯖꯩꯒꯤ ꯅꯨꯡꯉꯥꯏꯖꯅ ꯈꯣꯏꯖꯩꯒꯤ ꯌꯥꯎ ꯆꯤꯡꯈꯤꯕꯅꯤ ꯉꯥꯟꯅ ꯑꯣꯂꯦꯟꯁꯤꯅ ꯁꯤ ꯈꯣꯏ ꯃꯐꯝ ꯃꯦꯂꯥ ꯃꯐꯝ ꯑꯅꯤ ꯁꯨꯔꯦ ꯆꯪꯉꯤ ꯑꯩꯈꯣꯏꯁꯦ ꯊꯤꯔꯛꯄꯗ ꯆꯤꯡꯗ ꯆꯪꯉꯦ ꯉꯁꯥꯏ ꯑꯍꯟ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯁꯤꯒꯤꯁꯦ ꯍꯣꯏ ꯑꯍꯟ ꯑꯃ ꯂꯩꯔꯝꯕ ꯅꯣꯏ ꯆꯪꯒꯦ ꯌꯥꯗꯕꯗꯣ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯄꯨꯔꯥ ꯄꯦꯛꯅꯔꯤꯁꯦ ꯑꯃ ꯇꯥꯎꯈꯠꯂꯦ ꯌꯥꯎꯔꯦ ꯇꯨ ꯑꯩ ꯍꯟꯗꯛꯇꯤ ꯈꯔ ꯂꯨꯝꯃꯦꯍꯦ ꯄꯣꯠꯇꯤ ꯂꯨꯝꯃꯦ ꯑꯣꯏꯁ ꯂꯨꯝꯃꯦ ꯑꯦꯔꯥ ꯙꯞꯀꯤ ꯄꯣꯠ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯄꯣꯠꯇꯤ ꯑꯗꯨꯝ ꯄꯧꯔꯦ ꯑꯗꯨꯝ ꯌꯥꯏ ꯁꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯦꯕ ꯌꯥꯏ ꯐꯔꯦ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯃꯁꯨ ꯄꯥꯟꯈ꯭ꯔꯦ ꯑꯃꯁꯨ ꯄꯥꯜꯂꯦ ꯑꯗꯨꯝ ꯍꯥꯟꯅꯩ ꯆꯥꯡꯗꯨꯅꯤꯅꯦ ꯑꯣ ꯇꯠꯈ꯭ꯔꯦ ꯄꯤꯛꯃꯜꯂꯦꯅ ꯈꯔ ꯆꯥꯎꯕ ꯉꯥꯏꯕꯅꯦ GoPro ꯁꯤ ꯂꯩꯔꯦ ꯑꯩꯅ ꯕꯤꯠ ꯂꯩꯇꯗꯅ ꯉꯥꯁꯦ ꯌꯣꯛꯄ ꯆꯠꯄ ꯇꯟꯗꯅ ꯌꯥꯝ ꯐꯥꯗꯦꯅ ꯅꯪ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯣ ꯁꯣꯝꯗ ꯆꯠꯈ꯭ꯔꯣ ꯁꯤ ꯉꯥꯁꯦ ꯄꯥꯏꯔꯣ ꯑꯗꯨꯒ ꯗꯥꯏꯇ ꯂꯥꯛꯑ ꯐꯝꯃꯤꯁꯦ ꯁꯤ ꯌꯥꯝꯃꯦ ꯗꯥꯏꯇ ꯂꯥꯛꯑ ꯐꯝꯃꯤꯁꯦ ꯑꯁꯤ ꯃꯅꯥꯛꯇ ꯑꯩ ꯉꯥꯈꯥꯎ ꯂꯩꯍꯧꯕꯅꯦ ꯑꯗꯨꯒꯤ ꯉꯥꯈꯥꯎꯗꯩ ꯉꯥꯁꯨ ꯍꯥꯞꯈ꯭ꯔꯣ ꯑꯩ ꯄꯥꯏꯕꯤꯔꯛꯀꯦ ꯁꯦ ꯁꯤꯗ ꯑꯆꯧꯕ ꯌꯥꯎꯅꯦ ꯁꯤꯗꯩ ꯈꯟꯈ꯭ꯔꯣ ꯂꯧꯒꯣ ꯀꯩꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯉꯥꯗꯤ ꯅꯠꯇꯦꯕ ꯁꯦ ꯂꯧ ꯀꯣꯟꯅꯅꯕ ꯂꯧꯒꯣ ꯁꯤ ꯀꯦꯖꯤ ꯂꯣꯏ ꯍꯦꯟꯅꯤꯗ ꯑꯗꯨ ꯌꯥꯔꯦ ꯂꯧꯈ꯭ꯔꯣ ꯌꯥꯔꯦ ꯀꯣꯟꯅꯅꯕ ꯉꯥ 5 ꯇꯔꯨꯛꯂ ꯂꯧꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯌꯥꯃꯨꯛ ꯁꯨꯗꯣꯏꯅꯣ ꯁꯤꯅꯤ ꯌꯥꯒꯗ꯭ꯔꯣ ꯑꯗꯨ ꯄꯨꯈ꯭ꯔꯣ ꯗꯥꯏꯇ ꯂꯥꯛꯑꯗꯤ ꯉꯥ ꯂꯧꯔꯛꯈꯤꯒꯦ ꯅꯣꯏ ꯂꯩꯔꯣ ꯑꯩꯈꯣꯏ ꯆꯥꯂꯦꯟꯁꯤꯗ ꯌꯥꯕ ꯄꯨꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯨ ꯆꯥꯔꯣ ꯑꯩ ꯏꯃꯥꯟꯅꯕꯈꯩ ꯀꯣꯏꯕ ꯂꯥꯛꯏꯅꯤ ꯄꯥꯔꯇꯤꯒꯤ ꯀꯌꯥ ꯇꯥꯅꯤꯁꯦ ꯁꯤꯁ ꯒ꯭ꯔꯥꯝ 400 ꯃꯨꯛ ꯇꯥꯒꯗ꯭ꯔꯥ ꯁꯛꯁꯤꯒꯤ ꯑꯃꯅ ꯑꯃꯁꯨ ꯊꯨꯔꯦ ꯁꯤ ꯂꯨꯝꯃꯤ ꯉꯥ ꯄꯤꯔꯒ ꯂꯨꯝꯃꯤꯔ ꯆꯥꯎꯔ ꯂꯨꯝꯃꯤꯔ ꯂꯨꯝꯃꯤ ꯌꯥꯝ ꯁꯤꯗꯤ ꯀꯣꯠꯁꯦ
ꯉꯥꯟꯊꯣꯛꯑꯔꯣꯏꯁꯤ ꯁꯤꯁ ꯑꯦ ꯊꯥꯡꯒꯠꯄꯕꯨꯗꯤ ꯌꯥꯅꯤ ꯌꯥꯅꯤ ꯚꯠ ꯂꯥꯎ ꯇꯠꯊꯣꯛꯈꯤꯗ꯭ꯔꯥ ꯁꯤꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯊꯥꯡꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯄꯨꯁꯜꯂꯛꯀꯦꯁꯦ ꯊꯥꯡꯒꯠꯄꯕꯨꯗꯤ ꯌꯥꯅꯤ ꯑꯗꯣ ꯅꯥꯟꯊꯣꯛꯄ ꯄꯥꯝꯃꯨꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯕ꯭ꯔꯥꯗꯔꯁꯤꯅ ꯀꯣꯠꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯤ ꯂꯩ ꯑꯗꯨꯝ ꯀꯤꯂꯣꯗꯤ ꯍꯦꯜꯂꯅꯤ ꯉꯥꯁꯦ 1.5 ꯃꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯂꯩꯔꯅꯤꯁꯦ ꯁꯥꯡꯉꯦ ꯉꯥꯁꯦ ꯌꯥꯝꯅ ꯃꯌꯥꯡꯗꯤ ꯀꯪꯉꯦ ꯑꯃꯃꯨꯛ ꯂꯩꯕꯁꯨ ꯌꯥꯏꯗ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯤꯗ ꯏꯆꯦꯟꯕ ꯉꯥ ꯑꯃ ꯂꯩꯔꯦ ꯌꯦꯡꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯥꯏ ꯉꯥ ꯅꯥꯟꯊꯣꯛꯈꯤꯕ ꯈꯪꯄꯣꯟꯇꯦ ꯈꯣꯏꯖꯩꯒꯤ ꯌꯥꯎꯒꯤ ꯆꯦꯜꯂꯤꯁꯦ ꯀꯜꯂꯣ ꯉꯥ ꯌꯥꯎꯔꯤꯕꯣ ꯌꯥꯎꯔꯤ ꯌꯥꯎꯔꯤ ꯑꯁ ꯔꯧ ꯑꯣꯏꯂꯩꯔꯝꯃꯦ ꯈꯣꯏꯖꯩꯒꯤ ꯌꯥꯎꯒꯤ ꯆꯦꯜꯂꯒ ꯁꯤ ꯔꯧꯁꯦ ꯆꯦꯜꯂꯦ ꯔꯧ ꯊꯣꯛꯄꯁꯦ ꯕꯦꯔꯥꯅꯦ ꯈꯄꯛꯇꯅ ꯑꯩ ꯐꯤꯒ ꯀꯥꯏꯁꯦ ꯈꯪꯗꯦ ꯍꯦꯡꯂꯣꯛ ꯎꯞꯄꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯍꯦꯡꯂꯣꯛ ꯅꯠꯇ꯭ꯔ ꯐꯤ ꯄꯥꯏꯗ ꯌꯥꯗꯦ ngài áo lên mấy ngài áo lên mấy ngài ít khu sang như mấy anh khu cưng nhiều này xin hà gì cái mấy anh khu cưng gì lấy tre mấy anh 또 방어디 아 킬로 머리 못한 예. 또 기다. Xin dốc rồi. Mà xin dốc rồi. Xin chào đấy. Xin nuôi nào. Xin rồi. Xin chốc cho anh xin ngà. Palamo. Ande. ꯃꯌꯥꯝ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯅꯣꯡꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯨꯔꯦ ꯑꯃꯨꯛꯀ ꯇꯥꯔꯦ ꯑꯗꯨꯒ ꯃꯦꯂꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯑꯌꯨꯛꯇ ꯉꯥ ꯌꯥꯝ ꯐꯅꯗꯕꯗꯩ ꯇꯣ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯁꯤꯅꯦꯕ ꯁꯤ ꯄꯨꯈ꯭ꯔꯤꯗ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏ ꯇꯧꯒꯦ ꯂꯥꯛꯄꯅꯦ ꯂꯨꯄꯥ 2,000 ꯑꯩꯈꯣꯏ 50 ꯇꯥꯟꯕꯅꯦ ꯃꯤ 50ꯅ ꯆꯤꯟꯗꯤ ꯆꯤꯜꯂꯦꯕ ꯃꯄꯨꯁꯤꯅ ꯁꯤꯗ ꯉꯥ ꯐꯥꯅꯔꯛꯇꯕꯗꯒꯤ ꯃꯄꯨꯁꯤꯅ ꯁꯤꯁꯨ ꯌꯦꯡꯉꯣ ꯄꯩꯁꯥꯗꯤ ꯍꯟꯗꯣꯛꯑꯔꯣꯏꯒꯦ
ꯅꯣꯏꯅ ꯉꯝꯅ ꯐꯥꯖꯔꯣ ꯄꯨꯈ꯭ꯔꯤ ꯑꯅꯤꯁꯤꯗꯅ ꯐ꯭ꯔꯤ ꯊꯥꯔꯛꯄ ꯑꯗꯨꯒ ꯁꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯗ ꯒ꯭ꯔꯥꯁꯁꯦ ꯍꯦꯛꯇ ꯂꯩꯔꯝꯕ ꯃꯌꯥꯝ ꯆꯪ ꯐꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯉꯥꯗꯤ ꯏꯃꯥꯟꯅꯕꯈꯩ ꯉꯁꯥꯏ ꯂꯥꯛꯄꯗꯣ ꯑꯗꯩꯗ ꯆꯥꯔꯣꯅ ꯈꯔ ꯉꯥ 5 ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯅꯥꯎꯄꯥ ꯂꯥꯛꯄꯗꯩꯗ ꯑꯗꯨꯝ ꯄꯨꯔꯣ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤꯁꯦ ꯍꯥꯟꯅ ꯆꯣꯞꯄꯝꯕꯒꯤ ꯁꯤꯗ ꯍꯥꯟꯅ ꯈꯣꯏ ꯊꯥꯔꯝꯕꯒꯤ ꯑꯩꯅ ꯉꯥꯈꯥꯎꯗꯣ ꯁꯤꯗ ꯑꯗꯨꯝ ꯇꯤꯡꯉ ꯊꯝꯕꯅꯤꯅ ꯑꯁꯣꯝ ꯅꯥꯀꯟ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯥꯈꯥꯎꯗꯣ ꯊꯥꯡꯉ ꯆꯠꯄ ꯇꯜꯂꯦꯅ ꯑꯩꯅ ꯉꯥꯗꯣ ꯑꯩꯒꯤ ꯈꯥꯎꯗꯨꯗꯩꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟ ꯊꯝꯕꯗꯩꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤꯕꯗꯨ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯐꯥꯏ ꯐꯅꯌꯥꯝ ꯐꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗꯣꯏꯁꯦ ꯑꯦꯛꯁꯄꯥꯔꯠ ꯔꯣꯕꯥꯔꯠꯀꯤ ꯉꯥ ꯁꯤ ꯄ꯭ꯂꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝꯁꯦ ꯉꯥꯕꯨꯗꯤ ꯐꯥꯏꯕꯨ ꯁꯤ ꯉꯥꯁꯤꯗꯤ ꯆꯥꯕ ꯏꯅꯨꯡ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅꯦ ꯉꯥꯁꯦ ꯉꯥꯗꯤ ꯌꯥꯝꯃꯦ ꯅꯪꯁꯦ ꯔꯧ ꯈꯔ ꯌꯥꯎꯕꯅꯤ ꯐꯖꯅ 30 ꯃꯨꯛ ꯁꯨꯒꯗ꯭ꯔꯣ 30 ꯃꯨꯛꯀꯤ ꯃꯌꯥ ꯌꯧꯖꯩꯀꯣ ꯁꯤ ꯅꯪ ꯁꯤ ꯃꯇꯥꯡꯁꯤ ꯂꯥꯎꯏꯗ ꯅꯪ ꯉꯁꯥꯏ ꯆꯤꯡꯈꯠꯄꯗ ꯈꯪꯅꯤꯌꯦ ꯑꯝꯇ ꯌꯨꯡꯈꯠꯂꯣꯅꯦ ꯑꯩ ꯅꯪ ꯃꯇꯥꯡꯗꯣ ꯆꯥꯎꯕꯅꯦ ꯁꯤꯒꯤꯁꯦ ꯑꯩꯒ ꯃꯥꯟꯅꯕ ꯈꯥꯎꯗꯣ ꯅꯠꯇ꯭ꯔꯣ ꯁꯦ ꯅꯪꯅ ꯑꯃꯨꯛ ꯆꯥꯎꯊꯣꯛꯍꯜꯂꯕꯣ ꯑꯃꯨꯛ ꯍꯦꯟꯅ ꯃꯅꯤꯡ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯇꯨ ꯁꯤ ꯀꯥꯏꯅ ꯁꯤꯗꯤ ꯀꯤꯂꯣ 50 ꯃꯌꯥ 50ꯗꯤ ꯌꯧꯗ꯭ꯔꯁꯨ 10 ꯌꯥꯝ ꯊꯤ ꯍꯦꯜꯂꯦ 10ꯗꯤ ꯌꯥꯝ ꯊꯤ ꯍꯦꯜꯂꯦ ꯖꯦꯅꯤ ꯅꯪꯗꯤ ꯈꯣꯏ ꯆꯣꯞꯄ ꯍꯩꯔꯕꯣ ꯔꯣꯕꯣꯠꯅ ꯇꯝꯕꯤꯗꯅ ꯈꯔ ꯍꯩꯔꯦ ꯑꯩ ꯏꯃꯥꯟꯅꯕꯈꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯃꯥꯁꯨ ꯌꯦꯡꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇ ꯈꯣꯏ ꯂꯣꯏꯔꯝꯗꯥꯏꯗ ꯔꯣꯁꯟ ꯑꯁꯤꯅ ꯏꯀꯣ ꯃꯌꯥꯝꯅ ꯏꯀꯣ ꯑꯕꯨꯡ ꯂꯩꯔꯦ ꯑꯕꯨꯡꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯂꯝꯐꯦꯟꯒꯤ ꯉꯥ ꯌꯥꯝ ꯐꯥꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯩꯗ ꯐ꯭ꯔꯤꯒꯤ ꯏꯟꯃꯦꯂꯥꯗꯨꯗꯩꯗ ꯌꯦꯡꯕ ꯂꯥꯛꯄꯗꯨꯅꯤ ꯑꯗꯒꯤ ꯒꯨꯂꯤ ꯂꯩꯔꯦ ꯑꯇꯩ ꯃꯤ ꯑꯗꯨꯝ ꯈꯒ ꯆꯣꯞꯅꯔꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯁꯜꯂꯦ ꯔꯣꯕꯣꯠꯀꯤ ꯉꯥꯁꯦ ꯐꯖꯔꯦ ꯃꯌꯥꯝ ꯁꯤꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯃꯔꯛꯇ ꯌꯥꯝ ꯁꯝꯈ꯭ꯔꯦ ꯅꯣꯡ ꯇꯥꯕꯁꯤꯗꯩꯗ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗꯨꯁꯨ ꯑꯌꯨꯛꯇ ꯉꯥ ꯐꯥꯅꯗꯕꯅꯤꯅ ꯀꯦꯃꯦꯔꯥ ꯕꯦꯇ꯭ꯔꯤꯁꯦ ꯑꯩ ꯉꯥꯕꯨ ꯐꯥꯅꯗ꯭ꯔꯗꯤ ꯀꯦꯃꯦꯔꯥ ꯕꯦꯇ꯭ꯔꯤꯁꯦ ꯐ꯭ꯔꯤꯗ ꯂꯣꯏꯁꯜꯂꯦꯕ ꯐꯥꯔꯛꯀꯗ꯭ꯔꯥꯅ ꯑꯗꯨꯝ ꯀꯥꯞꯄꯒ ꯂꯩꯕꯗ ꯕꯦꯇ꯭ꯔꯤ ꯂꯣꯏꯁꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯩ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯁꯣꯝ ꯅꯥꯀꯟ ꯊꯝꯃꯒ ꯁꯣꯝ ꯅꯥꯀꯟꯗꯩꯗ ꯃꯣꯏꯅ ꯃꯄꯨꯅ ꯌꯦꯡꯉꯣ ꯍꯥꯏꯕꯗꯩꯗ ꯈꯣꯏ 1 2 ꯈꯛ ꯄꯨꯔ ꯂꯥꯛꯄꯅꯦ ꯀꯦꯃꯦꯔꯥꯒ ꯂꯣꯏ ꯂꯩꯍꯧꯔꯦ ꯍꯦꯛ ꯊꯥꯗꯕꯒ ꯒ꯭ꯔꯥꯁꯀ ꯇꯛ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯁꯨ ꯑꯗꯨꯝ ꯐꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩ ꯄꯨꯟꯅ ꯒ꯭ꯔꯥꯁ ꯃꯁꯤꯡ ꯃꯥꯒꯤ ꯒ꯭ꯔꯥꯁꯁꯦ ꯆꯥꯎꯗꯤ ꯆꯥꯎꯔꯒ ꯃꯌꯥꯡꯗꯤ ꯌꯥꯝ ꯀꯪꯉꯦ ꯁꯤꯒꯤ ꯉꯥꯁꯤꯅ ꯉꯁꯥꯏ ꯃꯌꯥꯝ ꯆꯠꯈ꯭ꯔꯕ ꯉꯥ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯐꯥꯔꯛꯄ ꯉꯥꯅꯤ ꯄꯨꯡ ꯄꯥꯏꯕꯗ ꯑꯩ ꯉꯁꯥꯏ ꯎꯠꯈꯤꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯔꯥꯁ ꯁꯤꯝꯗꯤ ꯑꯗꯨꯝ ꯅꯣꯏ ꯁꯤꯝꯗꯤ ꯆꯥꯎꯔꯦꯀꯣ 2ꯗꯤ ꯍꯦꯜꯂꯅꯤ ꯐꯔꯦ ꯁꯤꯅꯤ ꯑꯥꯐꯇꯔ ꯁꯦꯀꯦꯟ ꯍꯥꯞ ꯍꯥꯏꯇꯥꯔꯦ ꯄꯨꯡ 3ꯒꯤ ꯃꯇꯨꯡ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥ ꯃꯌꯥꯡ ꯌꯥꯝ ꯀꯪꯕ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯉꯥꯡꯅ ꯄꯤꯕꯗꯣ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯎꯠꯈꯤꯕꯗꯣ ꯃꯌꯥꯡ ꯈꯨꯀꯪ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯐꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯨꯗ꯭ꯔꯕꯅꯦ ꯑꯗꯨ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯄꯨꯈ꯭ꯔꯤꯁꯤ ꯂꯩ ꯑꯗꯒꯤ ꯌꯥꯏꯔꯝꯄꯥꯠ ꯍꯥꯏꯖꯦ ꯆꯤꯡꯒꯤ ꯐꯖꯕ ꯁꯤꯅꯔꯤꯗꯤ ꯐꯖꯕꯅꯤ ꯄꯥꯠꯀ ꯆꯤꯡꯒ ꯍꯦꯛ ꯇꯥꯏꯅꯕ ꯖꯒꯥꯅꯤ ꯆꯤꯡꯒꯤ ꯏꯅꯛ ꯅꯛꯅ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯝꯅ ꯐꯖꯕ ꯁꯤꯅꯔꯤ ꯚ꯭ꯌꯨꯅꯤ